ngasi phong ki batuan tuan ba Manipuri si phong sing digi amasum thoki ba thodo wathok sing digi maru oibe I pausing khongkacharaga Manipur top channel gi maikei digi mayam da share tawzgi ahanmada hauji COVID-19 gi laisat ki oiba Manipur gi update masam ta hana thamjage COVID-19 gi layeng pathap sidi patient sing sibana halagani haina penadre private hospital singna layeng malka hena laure home isolation dana laiba singmuna thawai bidre hauji state asigi COVID-19 positive oiba miyoi sing sibigi masing hengalang liba si lamdam asida COVID-19 gi mayokta satharak liba layeng pathap asinasu asauba maram amu oigani haina COVID-19 na maram oiduna laikhidraba patient sing gi imung manu amadi hauji mak laina asidagi nan thok sanabigi damak yamna kana layeng na hotna riba miyoi sing phungdorakli laisat asidagi mangjawnana ngakthoknaba madi masina nahalaglagasu layyengnaba laingaknasu yamna kan honari adubo COVID-19 positive oiraba patient amabu araiba mawongdo hospital admit tawbigi khudong saba hekta phangdaba asina maram oiduna matam sana treatment pi hawbigi matam phangdabana state asida positive oiraba patient kya siba ngaina leiba haibada oiragli COVID-19 positive oiraba patient singna hospital admit tawninglabsu admit tawbigi process yamna sangba madi process asibu loishinanaba hotnabada awaba kya mayona hale hauji COVID-19 positive oiraba patient amana private amadi laingaki hospital admit tawninglabsu hekta tawbu yadri karigumba COVID-19 positive oiraba patient amana covid care center amada admit tawba pamnabadi district ki lairiba admission committee da hana information pibigi mathau tari madugi matungda district adugi lairiba transport and admission in charge na amuk patient adugi condition gi matung ina tungan covid care center singda ambulance ta patient adu puna ba thorang tawi covid patient aduna aruba phibam da lairabasu lanai natragana lainga ki hospital amade hekta admit tawbusu yadri kariguma patient aduna lanai natraga lainga ki hospital amade admit tawning labadi state covid admission committee the pau piraba matungda masi state nodal officer na ayiba sirol ama amuk mari lena hospital sing aduda thaduna ayaba lawgi mathau tari karigumba haidi hospital sing aduda ahangba bed laitragadi adumak admit tawbigi khudong saba phangdri maram aduna haidi processing asi sathaduna masibu loisin mangai ringaida amadi hospital gi bed hang mangai ringaida numit nini dagina humni phawa sangchilak maramna yamna luba condition da lairaba covid patient singi phibam amuk ke hena sukchilaktuna makhoi busian bagi sang yamna wang khatpa haibadu ohelle hairi amaramda lanai hospital karigumba bed hang duna admission tawba phanglabasu admission tawbigi phi ka hena wang batana tana nomagi source amadi atopi hida langthak amasum tuan mathau tabani haiba SARS kia toksinuna COVID-19 ga aruba phibam da lairaba patient amagi imung manungna admission fee gi mathakta nongmada lupa lising yankhai dagi hena sangmagi phibam da laire asiguma phibam asida laita lairaba miyoi singdi lairadana ina kaira khunba sel puthokpa ngamba miyoi singda phaoba asaubu polum ama pire madugi mathakta matam sana treatment phangdabana patient singi imung manungda penadabagi thawong kia lepa laitana mayonari maram aduna laingak na haujik lairiba state asigi COVID-19 gi ana layeng gi pathap asida tangai phadana semdoktuna araiba mawongda patient sing admission tawhonbigi khudong saba pibiba yamna mathau tare loinana private hospital sing na COVID-19 gi patient sing layeng bada SARS tawriba yamlaba sinpham sing asi hanta hananaba thorang tawbigi tangai phadaba su leire masina lebak miyamna thengnariba awaba sing sidagi khara khajiktang oiraba su kokpa ngamba haibadu oigani so hananarle atop state sing COVID-19 gi ana layengi sanariba pathap sing adu nainabusu mathau tari state khara dadi lanai hospital oirabusu COVID-19 gi ana layeng bada lainga ki hospital amada piriba khudong saba sing adu chap manana phangali maramaduna state lainga nasu laibak miyam gi waraba matam asida lanai hospital sing COVID-19 gi patient sing layeng bada launing ba senpham sing lauriba sigi matangda akhanaba thawrang thausul pekatuna private amadi lainga ki hospital sing da chap manaba mongda ana layeng naba honaba mathau tai natrabadi state asida COVID-19 na nahalaba patient sing layeng pham leitabana amadi layeng naba sel puthokpa ngamdabadigi laina asina sibigi sang yamne hengalaktuna awapa phibam amada soidana laklagani haina phungdoknarakle amaramda manipur lenga ki COVID-19 common control room na numit khudingi tholiba laina laisat asiga mari lainaba report singda home isolation tawduna lairiba patient singi maraktagi laina asidagi phagalaktuna research tawkiba miyoi singi apunma masingi manungda tha sigi amadagina ngasi phawbigi oina mathang sitna miyoi
humfuga manga humdraga manga marfuga tere chamaga taruk taraga mari yankai humdoy amasum humfuga nipani haina phongdoklaraga su haujuk laina asina maram oiduna masa masagi mayumda home isolation tawhanduna lehaliba miyoi singda manipur lenga ki maikedi akakna health services loisangi maikedi makhoida pibi pham tholaba fingertips pulse oximeter na singba pidaba miyoi kya yauri hairiba home isolation tawhanduna thamlaba miyoi singa sida pibi pham tholaba pulse oximeter gi mathakta hidak langthak vitamin C amasum D yauna zinc na singba pigadaba adusu pibagi muhuta sukna khaktagi mari lainaba medical officer CMO singi maikedi telephone taroktuna home isolation na lehalangliba miyoi singa dugi haksangi phibam khaktamak hangbugi thabak su thari home isolation na lehalangliba yamnaba miyoi singi maraktagi Imphal West district ki sagol banding mafam amada laiba masagi se humdragni thoirom suraba miyoi amana phongdorakpagi matungina hauju mahaki imungda home isolation tawduna laidiba apunma miyoi mahak yauraga ahumni makhoi ahumak thas ki mangara pangthokiba ts ki matungina covid-19 positive oire herapadagi home isolation tawduna lainanaba khangalakibani adobo ngasi nimit marini sujilaklaba phaoba home isolation tawduna lairakli bai koida State Health Department ki maikedi pirak phamthokpa pulse oximeter yauna mathau tab hidak langthak sing pidana lairakhi hairi pheba masidagi mipaiba polaktuna laingak sigi health services ki thoram se puri minister da hakthengna makhoina mayong riba phibam sing adugi matangda phongdoklubadagi ngasi numidang pung 9 lom tarakpada Imphal West district ki medical officer gi maikedi makhoi ahumna sijinna pulse oximeter amasum vitamin C amasum D yauna hidak langthak sing makhoigi mayumda thilalaki hairi loinana home isolation tawduna lairiba miyoi singi maraktagi kanagumba singna makhoida pibi pham thokpa makhoigi health care ga mari lainaba polam sing pibi dre haiduna wakat pham thokpa mafam singda wakat naraglagadi laina laiset asibu hakthingna khut pai nariba state health services mari lainaba official sing soidana sarak phangani haiba wafam su pen da phongdoraki aduga memsi content sin khutang sangtak na hapsare maramdi haujuk manipur nongmada miyoi samri sawa satru ki mathakta covid-19 positive oiribane sina maram oiraka na mayam da layang pathak ki bu khudongsa da ba kya phangbodu khara khatang oirabu mayam safagani khandakar mayam si content sang hapsabani aduga mayam phungdok ni bo wafam lerega su sudana comment box ta hapiram moina Manipur optional gi mekedi gi myam na share tawjira masu makasa thajara koina myam tentak na maruiba I pausing myam na share tawjagi myam na futamina atopa maruiba pau khara Manipur vaccine anira kap khraba miyoi manga positive oiba thingnare Manipur covid-19 laiset thingba ngamdana yang sandorakpada laiset asi thingnana bani haiduna vaccine anira kap khraba miyoi manga amasum single dose phangraba miyoi mapal positive oiba thingnare Thajaba yaba mafamdagi phangba paun hai state asigi oina vaccine anira kapraba miyoi manga amasum single dose phangraba miyoi mapal positive oirakhibadu supnatagi Imphal West district ki oina thagalakpa report agine Imphal East yauna atai district punamakidi hauju phawbi hiramasigi matangna report ama phawba thagalakpa leitri adumainama district sing asida vaccine kapraba miyoi positive oiba leitri haibadi yaroi COVID-19 laisa thengna na health department gi official sing thabak yamna sinma maramna asigumba report asi collection tawraga tharak pangamdaba oigani amasu manipur yamna yang COVID-19 positive oikhalakliba amasum akibagi phibam ama oirakliba se ahanba web ta thengnakiba COVID-19 gi laisa adu nataba tongan lamgi viral sing yausilaktuna sandorapagi khudam phange pausin hai England gi strain amadi India gi tongan mafam singna sandokliba covid ka anaba mutant sing Manipur soidana yofam thoi adubo Manipur anaba strain case sanglaklabagi haibadudi Manipur lengakna haibengamde Pune da leba National Institute of Biology na test tawraba matungda asigumba anaba makhalgi strain sing asi laide haibadu phongdorakadabani haujuk phawgi oina anaba strain Manipur yarokle haina wakhalna sagatnaribasi khudam sangnam khara phangbanane khudam sing adugi manungda CT count 20 gi makhara positive oiba miyoi mayam ama thingnare hanagi Manipur positive oirakhiba covid laisat sing adudi test tawbada CT count yan wangi yamna nemna lakpa mayam ama yauribising asigi sample sing nauna Pune da tharaga test tawhan pham thokpani adubo hauju phawbigi oinadi madugi khudong chaba leitri hana sample marfuga mathoi tharure adubo CT value nifu da lai haiduna anabu strain nate haina cancel tarokhi haina su pausna makhatana phongdorakli amasum pausna makhatana hai hospital ayamba haujuk phamung amata hangdre
Sija hospital ras midisiti amadi lenga ki hospital singda covid na nabasing ming sanana bigidama haujikti government na semba committee yauda biadre committee asina anabagi haujik oiriba phiba madugi matung ina bed pi bigi thap sathari adubu anabagi phamung yaudaba yadaba anaba kya yarakle hena phibam soklaba anabasing ventilator ki khudong chaba phanganba ngamdabadagi ICU da pusinanaba pambai laitabadagi manipur covid laisana maram oiraga mi sibigi sang wangkhalakigani haina pawgi source asina sumakha tari atopa paw manamo covid lungs na hanbada natana I phamjil halakpa yai malem pumbagi oina hospital da laikana duna lairiba covid 19 gi anabasing satakiba research amada laisat asina naraba miyoi sara taraga mari dagi kunga mari di deep vein thrombosis DBT haina khangnaba I phamjinbagi layong thingnari haina agency dagi phangba paw amana hairi pawsna India da covid 19 gi second wave na nahalaba anabasingi manungda ningsa honbagi kayat oiriba lungs da nahanbaga singli naurida I phamjinbagi layong siga sang saurakna mana bathokle laibaki konung New Delhi khakta layong asi toina thingnari hairi wafam asiga mari lainana Delhi gi Sarganga Ram Hospital gi vascular and endovascular Serbian Dr. Ambarish Satwik na phongdorpagi matung ina hairiba layong asi hospital asi khaktara sayol amada anaba taruki sangda thingnare sapsaba maram haiba ngamdrabasu layong asi type 2 diabetes leba anaba singdana hena thingnari layong makhal asi yamna tamthiba mongna miyoibigi haksangna oxygen chenba I puthok pusin tawriba artery hairiba singli makhal aduda celiba I singadu phamjilakpani mashina heart attack amadi stroke to honbagi achoba maram amasu oiri layong asidagi anabagi punsi kannana bo honabada tangai fadana khut amadi khong gi saruk phaoba kakpagi phibam dalei singli nauri da phamjilakpa I singadu laukthoknanaba surgery tangai fadana tawgani karigum phibam lurabadi khong natragana khut ki saruk phaoba kakane hauju phaobi goina doctor singna hairiba anaba sing adu matam sana layengduna khong khut kakpagi thawdo thokhandri laisat asidagi ngakthoknanaba section na laiba mathok tai haina phungdokhi nakala maramda mamang saigi November da phongkiba launch set paper amada aibigi mekedigi covid 19 na naraba miyoi singa sida singli naurida I phamjinbigi anaba oirakpaye karigumba matam sana yenghodaba tholabadi sibigi sang wangani haina section waro thamkiba laikre laisat asina ahan boina sainadagi malemgi mafam ataida sandorakiba matam adudadi laisat asina mi sialibasi pneumonia oigani haina thajana khibane adumaina mak laisat asi thengnarakpa sahi ama helakpaga loinana acute respiratory distress syndrome ARDS na maram oiduna anabasingi ningsa honbada kayasing soolakpadagi mi sibani haiba khanglaki adumaina mak laisat asina sikiba miyoi sing adugi haksang postmortem tawduna yengbada anabasing adugi singli naurida I phamjinbana singba I gi marida soklamba thengnaki hairiba layong asi malem gi oina yengbada covid 19 na naba miyoi sada kundagi kunthra phawbada thengnare haina agency dagi phama pawduna su makhatana phongdorakli makasa tharakpoina to pamaroiba paw manamo jila parishad constituency amagi MGNREGS ki sel kaithokpa thengjinkhre Mahatma Gandhi National Rural Employee Guarantee Scheme MGNREGS ki makhada job card holder singda phangan pham thokpa sinmi singi kusumangi senpham phangan bagi mahutta material component ontholaga lauthoknaba hotnaramadagi osekon nungsup jila parishad constituency gi sel kaithokpa rural development and panchayati raj minister thongam bisojina thingjinkhre haina pausna makhatana pali atopa paw manamo memar masa Dr. Nagin Pau Kipgen gi haksang phumduna mathau mangam pangthok hankhibada UNC waraure OP General University da Southeast Asian Studies ki head oramba Dr. Nagin Pau Kipgen gi asiba haksang Manipur phumba United Naga Council UNC na kana yaningda pa phungdoragli Delhi gi All India Institute of Medical Science AIMS COVID 19 maram oiduna laikhidraba academician Dr. Nagin Pau gi damak nungaitaba phungdoklabasu mahakpu kangpokpida lairol sanbegi legal ground karino haina UNC na demand tawri Dr. Kipgen Manipur gi gel hominati mahak ain gi matung ina lokhot pham thokpa thabak lokhalagi Indian citizen lokhrabra wang asi Manipur guma phurup kanglup kaya na khundari ba lamdam asidadi yamna maru oi haina UNC na yumsakisa numita thokiba serol amana phongduragli Dr. Nagin asi Myanmar gi tejang khunda poklabasu Manipur sawrakhibani mak Manipur laidik tamlakhibani aduga India gi mafam kaya da oza oirami
ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯀꯥꯡꯄꯣꯛꯄꯤꯗꯒꯤꯅꯤ ꯍꯥꯏꯅ ꯊꯧꯗꯧ ꯁ꯭ꯇꯨꯗꯦꯟꯠ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯃꯔꯩ ꯌꯦꯠꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯀꯣꯚꯤꯗꯅ ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯈꯤꯕ ꯑꯉꯥꯡ ꯊꯦꯡꯅꯔꯕꯗꯤ ꯄꯥꯎ ꯄꯤꯕꯤꯌꯨ ꯃꯅꯤꯄꯨꯔꯗ ꯀꯣꯚꯤꯗ-19ꯒꯤ ꯑꯅꯤꯁꯨꯕ ꯋꯦꯕꯅ ꯁꯥꯊꯤꯕ ꯐꯤꯚꯝ ꯑꯃ ꯑꯣꯏꯍꯜꯂꯛꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥ ꯄꯨꯟꯅ ꯂꯥꯏꯆꯠ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯅꯪꯈꯤꯕꯗꯒꯤ ꯑꯉꯥꯡꯁꯤꯡ ꯃꯇꯣꯝꯇ ꯂꯩꯍꯧꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯤ ꯑꯁꯤꯒꯨꯝꯕ ꯑꯉꯥꯡ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯅꯠꯇ꯭ꯔꯒꯅ ꯃꯇꯣꯝꯇ ꯂꯩꯕ ꯑꯉꯥꯡꯁꯤꯡ ꯊꯦꯡꯅꯕꯤꯔꯕꯗꯤ ꯆꯥꯏꯜꯗꯂꯥꯏꯟꯒꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ 1098ꯇ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔ ꯀꯃꯤꯁꯟ ꯐꯣꯔ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯣꯐ ꯆꯥꯏꯜꯗ ꯔꯥꯏꯠꯁꯅ ꯐꯣꯡꯗꯣꯔꯛꯂꯤ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯆꯦꯌꯔꯄꯔꯁꯟ ꯃꯅꯤꯕꯥꯕꯨ ꯐꯨꯔꯩꯂꯥꯠꯄꯝꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯅꯣꯇꯤꯁ ꯑꯃꯅ ꯍꯥꯏ JJ Act 2015ꯅ ꯃꯃꯥ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯅꯅꯕ ꯂꯝꯕꯤ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨ child in need of care and protection ꯑꯣꯏꯅ ꯂꯧꯔꯤ ꯑꯁꯤꯒꯨꯝꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ JJ Actꯅ ꯅꯤꯡꯊꯤꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯍꯛ ꯑꯗꯨ ꯑꯉꯥꯡꯁꯤꯡꯗ ꯄꯤꯔꯤ ꯀꯅꯥꯒꯨꯝꯕ ꯀꯣꯚꯤꯗꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯅꯠꯇ꯭ꯔꯒꯅ ꯃꯇꯣꯝꯇ ꯇꯣꯈꯥꯏꯅ ꯃꯃꯥ ꯃꯄꯥ ꯌꯥꯎꯗꯨꯅ ꯂꯩꯕ ꯑꯉꯥꯡ ꯊꯦꯡꯅꯔꯕꯗꯤ ꯆꯥꯏꯜꯗꯂꯥꯏꯟꯒꯤ ꯍꯦꯜꯞꯂꯥꯏꯟ ꯅꯝꯕꯔ 1098ꯇ ꯄꯥꯎ ꯄꯤꯕꯤꯗꯨꯅ ꯃꯈꯥ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯄ ꯌꯥꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯏꯔꯥꯕꯣꯠꯇ ꯁꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯕꯗꯤ ꯀꯟꯇꯦꯝ ꯄꯤꯇꯤꯁꯟ ꯊꯥꯒꯅꯤ ꯍꯥꯏꯕꯒꯤ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯊꯥꯈ꯭ꯔꯦ ꯋꯥꯡꯈꯩ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯌꯦꯟꯁꯤꯒꯤ MLAꯒꯤ ꯑꯣꯏꯅ ꯑꯦꯄ꯭ꯔꯤꯜ 12ꯗ ꯋꯥꯁꯛꯈ꯭ꯔꯕ ꯌꯨꯝꯈꯥꯝ ꯏꯔꯥꯕꯣꯠꯇ ꯁꯦꯜ ꯊꯨꯝꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯔꯕꯗꯤ ꯀꯟꯇꯦꯝ ꯅꯣꯇꯤꯁ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯑꯣꯈ꯭ꯔꯝ ꯍꯦꯅꯔꯤ ꯑꯦꯗꯚꯣꯀꯦꯠꯅ ꯃꯤꯑꯣꯏ 9ꯗ ꯍꯧꯈꯤꯕ ꯃꯦ 8ꯗ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯊꯥꯈ꯭ꯔꯦ ꯑꯣꯈ꯭ꯔꯝ ꯍꯦꯅꯔꯤꯒꯤ ꯑꯦꯗꯚꯣꯀꯦꯠ ꯊꯣꯛꯁꯨꯝ ꯗꯤꯄꯛ ꯁꯤꯡꯍꯥꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯏꯔꯦꯛꯇꯔ ꯖꯦꯅꯔꯦꯜ ꯑꯣꯐ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ CAFNPD ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔꯁꯤꯡ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯏꯁ ꯑꯃꯁꯨꯡ ꯋꯦꯁꯀꯤ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁꯁꯤꯡꯗ ꯊꯥꯕ ꯂꯤꯒꯦꯜ ꯅꯣꯇꯤꯁ ꯑꯗꯨꯅ ꯄꯜꯂꯤꯕ ꯋꯥꯐꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯌꯨꯝꯈꯥꯝ ꯏꯔꯥꯕꯣꯠꯇ ꯃꯍꯥꯛꯀꯤ ꯁꯦꯂꯔꯤ ꯑꯃꯁꯨꯡ MLA ꯂꯣꯀꯦꯜ ꯑꯦꯔꯤꯌꯥ ꯗꯤꯕ꯭ꯂꯞꯃꯦꯟꯠ ꯐꯟꯒꯤ ꯁꯦꯟꯐꯝ ꯄꯩꯁꯥ ꯄꯤꯕ ꯊꯣꯛꯂꯕ ꯑꯗꯨꯒ ꯃꯁꯤꯒ ꯂꯣꯏꯅꯅ ꯆꯥꯅꯕ ꯆꯤꯟꯖꯥꯛ ꯐꯤꯌꯔ ꯄ꯭ꯔꯥꯏꯁ ꯁꯣꯞꯅꯆꯤꯡꯕꯒꯤ ꯄꯥꯋꯔ ꯅꯠꯇ꯭ꯔꯒꯅ ꯈꯨꯗꯣꯡꯆꯥꯕ ꯍꯛꯊꯦꯡꯅꯅ ꯅꯠꯇ꯭ꯔꯒꯅ ꯅꯀꯣꯏꯅꯅ ꯄꯤꯔꯕꯗꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯃꯦ 6ꯗ ꯄꯤꯈꯤꯕ ꯑꯣꯔꯗꯔ ꯏꯟꯗꯕꯅꯤ ꯂꯧꯗꯨꯅ ꯀꯟꯇꯦꯝ ꯀꯦꯁ ꯐꯥꯏꯜ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔꯅ ꯑꯃꯨꯛ ꯆꯍꯤ ꯅꯧꯔꯤꯕ ꯑꯃ ꯁꯦꯛꯁꯨꯋꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯈꯤꯕꯗ ꯆꯦꯟꯅꯕ ꯐꯥꯔꯦ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯍꯤ 11 ꯔꯣꯝ ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯁꯦꯛꯁꯨꯋꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯈꯤꯕꯒꯤ ꯀꯦꯁꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯔꯦ ꯃꯃꯤꯡꯅ ꯑꯦꯟꯇꯤꯕꯥꯁ ꯅꯤꯡꯁꯦꯟ ꯆꯍꯤ 53 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯃꯨꯕ ꯅꯤꯡꯁꯦꯟ ꯀꯧꯏ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯄꯥꯎꯅ ꯍꯥꯏꯔꯤꯕꯅ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ 10ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯚꯤꯛꯇꯤꯝ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯀꯥꯖꯤꯟ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯒ ꯂꯣꯏꯅꯅ ꯇꯨꯝꯂꯤꯉꯩꯗ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯅ ꯆꯪꯂꯒ ꯁꯦꯛꯁꯨꯋꯦꯜ ꯑꯦꯁꯣꯜꯠꯀꯤ ꯊꯕꯛ ꯆꯠꯊꯔꯝꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯌꯨꯝꯒꯤ ꯑꯍꯜꯁꯤꯡ ꯑꯃꯠꯇ ꯂꯩꯇꯦ ꯊꯧꯗꯣꯛ ꯑꯗꯨ ꯆꯠꯊꯈ꯭ꯔꯕ ꯃꯇꯨꯡ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯅ ꯚꯤꯛꯇꯤꯝ ꯑꯗꯨꯗ ꯁꯦꯛꯁꯨꯋꯦꯜ ꯑꯦꯁꯣꯜꯠ ꯆꯠꯊꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯑꯇꯣꯞꯄꯁꯤꯡꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯅ ꯀꯤꯍꯟꯈꯤ ꯑꯗꯨꯕꯨ ꯚꯤꯛꯇꯤꯝ ꯑꯁꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯒꯤ ꯋꯥꯔꯤꯁꯤꯡ ꯂꯤꯊꯣꯔꯛꯄꯗꯒꯤ ꯈꯪꯕꯅꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯦ 5ꯗ ꯎꯔꯈꯨꯜꯒꯤ ꯋꯨꯃꯦꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯦꯁ ꯑꯃ ꯔꯤꯖꯤꯁꯇꯔ ꯇꯧꯕꯒ ꯂꯣꯏꯅꯅ ꯄꯣꯛꯁꯣ ꯑꯦꯛꯀꯤ ꯃꯈꯥꯗ ꯑꯦꯀ꯭ꯌꯨꯁ ꯑꯗꯨ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗ ꯃꯌꯨꯝꯗꯒꯤ ꯐꯥꯔꯦ ꯂꯣꯏꯅꯅ CJM ꯎꯔꯈꯨꯜꯒꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯀꯟꯇꯦꯟ ꯑꯃꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯍꯣꯔꯁ ꯕ꯭ꯂꯦꯗꯅ ꯂꯦꯟꯈꯤꯕꯗ ꯆꯦꯟꯅꯕ ꯅꯦꯜꯁꯟꯒꯤ ꯕꯦꯜ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯅ ꯇꯤꯟꯅꯔꯛꯂꯒ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯑꯃꯗꯒꯤ ꯍꯥꯠꯅꯅꯕ ꯃꯑꯣꯡꯗ ꯍꯣꯔꯁ ꯕ꯭ꯂꯦꯗꯅ ꯃꯉꯛ ꯁꯝꯅ ꯂꯦꯟꯈꯤꯕ ꯁꯤꯡꯖꯃꯩ ꯆꯤꯡꯉꯝꯈꯥ ꯌꯥꯡꯂꯦꯝ ꯂꯩꯀꯥꯏꯗꯒꯤ ꯅꯦꯜꯁꯟ ꯅꯃꯩꯔꯥꯛꯄꯨꯡ ꯆꯍꯤ 33ꯒꯤ ꯕꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ CJM ꯏꯝꯐꯥꯜ ꯋꯦꯁꯅ ꯉꯁꯤ ꯔꯤꯖꯦꯛ ꯇꯧꯈ꯭ꯔꯦ ꯃꯃꯥꯡ ꯊꯥ ꯃꯥꯔꯆ 18ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯑꯗꯨꯋꯥꯏꯗ ꯂꯝꯐꯦꯜ ꯁꯨꯄꯔ ꯃꯥꯔꯀꯦꯠꯇ ꯍꯥꯡꯕ ꯍꯣꯔꯥꯏꯖꯟ ꯄ꯭ꯔꯤꯟꯇꯤꯡ ꯁꯣꯞꯇ ꯔꯣꯁꯟ ꯊꯧꯅꯥꯎꯖꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯃꯥꯟꯅꯕꯁꯨ ꯑꯣꯏꯔꯤꯕ ꯅꯦꯜꯁꯟꯅ ꯍꯥꯠꯅꯕꯒꯤ ꯃꯑꯣꯡꯗ ꯍꯣꯔꯁ ꯕ꯭ꯂꯦꯗꯅ ꯃꯉꯛ ꯁꯝꯅ ꯂꯦꯟꯕꯗꯒꯤ ꯔꯣꯁꯟ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯀ꯭ꯂꯤꯅꯤꯀꯦꯜ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯂꯩꯈꯠꯅꯈꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯝꯐꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯅꯦꯜꯁꯟꯕꯨ ꯐꯥꯗꯨꯅ ꯋꯥꯡꯄꯪ ꯆꯠꯊꯕꯗ ꯅꯠꯇꯅ CJM ꯏꯝꯐꯥꯜ ꯋꯦꯁꯇ ꯅꯦꯜꯁꯟꯕꯨ ꯖꯨꯗꯤꯁꯤꯌꯦꯜ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄ꯭ꯔꯦꯌꯔꯒꯤ ꯉꯁꯤ ꯐꯥꯎꯕ ꯖꯦꯜꯗ ꯊꯝꯂꯛꯈꯤꯕꯅꯤ ꯖꯦꯜꯗ ꯂꯩꯔꯤꯕ ꯅꯦꯜꯁꯟꯒꯤ ꯑꯄꯣꯛꯄ ꯅꯣꯔꯦꯟ ꯆꯍꯤ 63ꯅ ꯍꯤꯡꯂꯤꯉꯩꯗ ꯀꯥꯎꯟꯁꯤꯜꯒꯤ ꯈꯨꯠꯊꯥꯡꯗ ꯅꯦꯜꯁꯟꯕꯨ ꯕꯦꯜ ꯄꯤꯕꯤꯅꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯂꯟꯈꯠꯂꯛꯈꯤ ꯄꯦꯟꯗꯤꯡꯗ ꯂꯩꯔꯛꯈꯤꯕ ꯕꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯁꯕꯃꯤꯁꯟ ꯂꯟꯈꯠꯂꯛꯈꯤꯕ ꯔꯣꯅꯦꯜ ꯑꯁꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯩꯈꯤꯗꯕ ꯑꯗꯨꯗꯒꯤ CJM ꯏꯝꯐꯥꯜ ꯋꯦꯁꯅꯁꯨ ꯏꯁꯨ ꯑꯃ ꯑꯣꯏꯅ ꯁꯕꯃꯤꯁꯟꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯉꯁꯤ ꯂꯧꯈꯠꯇꯨꯅ ꯈꯟꯅꯈꯤ
ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯦꯀ꯭ꯌꯨꯁꯀꯤ ꯀꯥꯎꯟꯁꯤꯜꯅ ꯍꯥꯏꯈꯤꯕꯗꯤ ꯗꯨꯀꯥꯟ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯑꯃꯗꯤ ꯑꯦꯀ꯭ꯌꯨꯁ ꯑꯅꯤꯃꯛ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯈꯤ꯫ ꯔꯣꯁꯟꯅ ꯅꯦꯜꯁꯟ ꯇꯝꯅ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯅ ꯀꯥꯞꯅꯅꯕ ꯍꯣꯠꯅꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯅ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯊꯥꯡ ꯄꯥꯏꯈꯤꯕꯅꯤ ꯍꯥꯏꯈꯤ꯫ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗ APPMM ꯖꯨꯃꯥꯅꯥꯅ ꯍꯥꯏꯈꯤꯕꯗꯤ ꯑꯦꯀ꯭ꯌꯨꯁ ꯑꯁꯤ ꯕꯦꯜ ꯄꯤꯈꯤꯕ ꯍꯥꯏꯕꯁꯤ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯥꯟꯅꯕ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃ ꯑꯦꯀ꯭ꯌꯨꯁ ꯑꯁꯤꯅ ꯑꯃꯨꯛ ꯆꯠꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯤ꯫ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯁꯕꯃꯤꯁꯟꯁꯤꯡ ꯇꯥꯔꯕ ꯃꯇꯨꯡꯗ ꯕꯦꯜ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯗꯨ ꯔꯤꯖꯦꯛ ꯇꯧꯔꯦ ꯍꯥꯏꯅ CJM ꯏꯝꯐꯥꯜ ꯋꯦꯁꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯒꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ, ꯑꯗꯨꯒ ꯑꯅꯧꯕ ꯄꯥꯎꯁꯤꯡ ꯈꯣꯝꯒꯠꯆꯔꯀꯥꯟꯗ ꯃꯌꯥꯝꯅꯁꯨ ꯁꯣꯏꯗꯅ ꯑꯞꯗꯦꯠ ꯄꯤꯖꯔꯛꯀꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯄꯥꯎꯗ ꯐꯣꯡꯂꯤꯕꯁꯤꯡꯁꯤ ꯇꯥꯕꯤꯔꯝꯂꯒꯅ ꯁꯣꯏꯗꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ COVID-19ꯒꯤ ꯆꯥꯡꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯣꯖꯤꯇꯤቭ ꯑꯣꯏꯕꯁꯤ ꯍꯦꯟꯒꯠꯂꯛꯄꯅꯤꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯃꯌꯥꯝꯅ ꯊꯣꯛꯍꯜꯂꯤ꯫ ꯃꯔꯝ ꯑꯁꯤꯅ COVID-19ꯁꯤꯗꯒꯤ ꯃꯌꯥꯝ ꯂꯥꯞꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯕꯦꯗ ꯃꯁꯤꯡ ꯀꯣꯟꯅꯗꯕꯒꯤ ꯑꯃꯁꯨꯡ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯥꯎꯗ ꯐꯣꯡꯅꯔꯤꯕꯅꯤ꯫ ꯃꯌꯥꯝ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ ꯑꯃꯁꯨꯡ SOP ꯒꯥꯏꯗꯂꯥꯏꯟꯁꯤꯡꯁꯤ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅꯁꯨ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯔꯤ꯫ ꯑꯗꯨꯒ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫